ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯅꯨ ꯑꯃꯗꯤ ꯇꯥꯡꯖꯦꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄꯗꯒꯤ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯡꯗꯣꯛꯅꯈ꯭रे꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯂꯥꯏꯁꯟ, ꯁꯣꯟꯒꯦꯟ, ꯂꯥꯂꯣꯏꯐꯥꯏ ꯑꯃꯗꯤ ꯗꯣꯡꯌꯥꯡ ꯔꯣꯝꯗꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯧꯅꯈꯤ꯫ ꯈꯨꯠ ꯊꯧꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕ ꯐꯥꯎꯕ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯔꯝ ꯆꯥꯗꯅ ꯂꯩꯉꯥꯛꯅ ꯃꯍꯩꯁꯪ ꯁꯨꯇꯤ ꯊꯥꯗꯣꯛꯄ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯆꯠꯅꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯔꯝ ꯆꯥꯗꯅ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯑꯁꯣꯟꯕ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩ ꯇꯝꯐꯝꯁꯪꯁꯤꯡ ꯍꯦꯛꯇ ꯁꯨꯇꯤ ꯊꯥꯗꯣꯛꯄ, ꯂꯨꯞ ꯑꯃꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯍꯦꯛꯇ ꯆꯩꯊꯦꯡ ꯄꯤꯕꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯆꯠꯊꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ.ꯔꯣꯃꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯥꯛꯂꯕꯅꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯧꯁꯤꯡ ꯄꯤꯕꯤꯗꯨꯅ ꯃꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡꯁꯨ ꯂꯧꯒꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯀꯣꯚꯤꯗ-19ꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟꯗ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯤꯡꯊꯤꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯨꯅ ꯃꯍꯩ ꯇꯝꯕ ꯍꯧꯔꯛꯄꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯅ ꯑꯃꯨꯛ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯄꯤꯔꯛꯂꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯥꯒꯤ ꯆꯍꯤꯒꯤ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯍꯩꯒꯗꯕ ꯇꯝꯒꯗꯕ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯌꯥꯊꯣꯛꯇꯨꯅ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯌꯥꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯌꯥꯊꯣꯛꯂꯤꯕ ꯀꯌꯥꯠꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯌꯔꯂꯤ ꯀꯦꯂꯦꯟꯗꯔ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯏꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯤ ꯂꯩꯉꯥꯛꯅ ꯁꯦꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟꯒꯤ ꯀꯌꯥꯠ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯥꯡꯂꯕ ꯆꯍꯤ 4-5 ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤꯅ ꯀꯌꯥꯠꯁꯤꯡ ꯑꯁꯤ ꯏꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯃꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ, ꯃꯦꯟꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯑꯃꯥꯡꯕ ꯑꯍꯣꯕ ꯑꯃꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯂꯨꯞ ꯀꯌꯥꯅ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯁꯤꯕꯨ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯁꯦꯛꯇꯔ ꯑꯁꯤꯕꯨ ꯇꯠꯇꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯃꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯃꯁꯤꯃꯛ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯣꯠꯊꯔꯤꯕ, ꯀꯥꯡ-ꯈꯣꯡ ꯆꯥꯏꯔꯕ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯈꯔ ꯈꯖꯤꯛ ꯃꯦꯟꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯍꯩ ꯃꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯑꯃꯨꯛ ꯌꯥꯑꯣꯟ ꯊꯨꯗꯦꯛꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯃꯥꯡꯍꯟꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯅꯠꯇꯕ꯭ꯔꯥ? ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟꯗ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯀꯤ ꯇꯥꯡꯀꯛ ꯑꯅꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛꯅꯤ꯫ ꯇꯥꯡꯀꯛ ꯑꯅꯤ ꯑꯁꯤꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯍꯤꯃꯥꯏ ꯆꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯀꯥꯡꯂꯣꯟ ꯃꯇꯝ ꯈꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ꯫ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯅꯤ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯁꯤꯡ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯛ ꯑꯦꯛꯖꯥꯝ ꯃꯥꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀꯨꯜꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯀꯃꯟ ꯑꯣꯏꯕ ꯑꯦꯛꯖꯥꯝ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯍꯣꯠꯅꯖꯕ ꯊꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯇꯧꯍꯩꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯤ-ꯃꯄꯥ ꯁꯛꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯔꯩꯕꯥꯛꯀꯤ ꯑꯆꯧꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯣꯏꯖꯕꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯃꯔꯛꯇ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯒꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯃꯔꯛꯇ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯦꯟꯁꯤꯟ ꯀꯛꯄ ꯌꯥꯎꯅ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ CNN ꯅ꯭ꯌꯨꯁ 18ꯅ ꯐꯪꯕ ꯁꯣꯔꯁ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯃꯔꯛꯇ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯊꯕꯛ ꯇꯧꯔꯝꯕꯒꯤ प्रमाण ꯐꯪꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯦꯟꯁꯤꯟ ꯀꯛꯄ ꯌꯥꯎꯅ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯝꯕ ꯌꯥꯎꯔꯕꯗꯤ ꯃꯁꯤꯅ ꯁꯔꯚꯤꯁꯃꯦꯟ ꯑꯃꯁꯨꯡ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯗꯁꯨ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯔꯣꯀꯦꯠ
ꯄ꯭ꯔꯣꯄꯦꯜ ꯒ꯭ꯔꯦꯅꯦꯗꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯇꯩ ꯃꯤꯆꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯤꯁꯤꯡ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯃꯤꯄꯥꯏꯕ ꯍꯦꯟꯒꯠꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯥ 16 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯀꯟꯅ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯂꯩꯉꯥꯛꯅꯁꯨ ꯍꯤꯔꯝ ꯀꯌꯥꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯄꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯄꯅ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯠꯊꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯔꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯇꯅꯕ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯑꯃ ꯃꯩꯇꯩꯒꯤ ꯈꯨꯜꯁꯤꯡ ꯉꯥꯛꯄ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯒꯤ ꯈꯨꯜꯁꯤꯡ ꯊꯥꯗꯣꯛꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯂꯧꯔꯒ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯑꯦꯇꯦꯛ ꯀꯌా ꯂꯦꯞꯇꯅ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯐꯥꯎꯕ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯂꯩꯔꯛꯇꯕ ꯅꯠꯇꯦ꯫ ꯗ꯭ꯔꯣꯟꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯆꯨꯝꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥꯗ ꯒꯨꯋꯥꯍꯥꯇꯤꯗ ꯗ꯭ꯔꯣꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯍꯥꯏ-ꯑꯦꯟꯗ ꯕꯦꯇꯔꯤꯁꯤꯡ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕ ꯑꯁꯤꯃꯛꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯗ꯭ꯔꯣꯟ ꯀꯌꯥ ꯊꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯕ ꯇꯥꯛꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ ꯑꯦꯔꯤꯌꯥꯗ ꯉꯁꯤ ꯑꯌꯨꯛ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯁꯦꯛꯃꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯁꯤꯅ ꯐꯪꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯜꯕꯣꯏ ꯃꯥꯡꯇꯦ ꯀꯧꯏ꯫ ꯃꯍꯥꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯠꯕꯨꯡꯗ ꯂꯩꯕꯅꯤ꯫ ꯂꯥꯜꯕꯣꯏ ꯃꯥꯡꯇꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟꯅꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯨꯕꯗꯒꯤ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯤꯔꯤꯒꯤ ꯃꯗꯨꯔꯄꯨꯔ ꯈꯨꯜꯗ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯗꯨꯔꯄꯨꯔ ꯈꯨꯜꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯑꯗꯨ ꯍꯧꯕꯤꯖꯝ-ꯁꯨꯔꯆꯟꯗ꯭ꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯄꯣꯈꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯅꯠꯇꯅ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯑꯗꯨ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯃꯇꯨꯡ ꯄꯣꯈꯥꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯊꯠꯅꯕ ꯀꯌꯥꯝ ꯀꯨꯏꯅ ꯍꯣꯠꯅꯈꯤꯗꯧꯕꯒꯤ ꯋꯥꯍꯪ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯈꯝ ꯊꯦꯡꯅ ꯋꯥꯡꯈꯠꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯂꯥꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯊꯥ 16 ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯄꯥꯏꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯔꯝꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯃꯤꯁꯥꯏꯜ, ꯔꯣꯀꯦꯠ, ꯕꯣꯝꯕꯅꯆꯤꯡꯕꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤꯑꯣꯏ 2 ꯁꯤꯈꯤꯕꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗꯒꯤꯅꯤ꯫ ꯍꯧꯈꯤꯕ ꯊꯥ 16ꯀꯤ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯗ ꯁꯤꯖꯤꯟꯅꯔꯝꯒꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥ 16 ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯃꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤ ꯍꯨ 8ꯃꯨꯛ ꯈꯥꯕꯒꯤ ꯆꯥꯡ ꯌꯧꯔꯛꯄꯒꯨꯝ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯂꯥꯜꯂꯔꯣꯏ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯄ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯀꯟꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯆꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯈꯟꯕꯗꯒꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯈꯔ ꯀꯨꯀꯤ ꯂꯦꯟ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯐꯣꯡꯅ ꯂꯥꯟꯗꯥꯔꯛꯄ ꯍꯧꯈꯤꯕꯗꯒꯤꯉꯁꯤ ꯐꯥꯎꯕ ꯊꯥ 16 ꯆꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯟꯅ ꯀꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ
ngakdagi ahenba lengakpagi panggal mullaga laukibagi state lengakna masagi state asida mapung phana ngakpa senba ngamdabagi phibamda lakpadagi lamdam asigi miyamna ngasi manipur lengak asi hanglaigi lengakni haina lawba hendoroktana tabada nungaitaba warolsing phawba lawnabagum tawrakli asikumba state asigi hojik oireba phibam asida center lengakna supai paisinkraba manipurgi lengak asi kayam kuina paisillaga lamdam asigi yelongmi maitai singbu tumna malem laimaidagi khongol muthatnaba hona kagdauri haibo wahangna lamdam asi nilakpagum tawre haiba yare adubu thenglabassu thengna manipurgi CM yauna ruling party singna state asidagi kuki singa su taunaribasi handoknaba homgi thausu puriba CM da unified command amuk hanna sinanaba yauna tongan demand sing yauba chirol governor da pisinkibaga loinana state asigi lengakpada ahenba mapangal center na pibi naba waroi sing yauba chirol piduna taksin kiba asina thabak oina center na pangthoklakpa tarabadi state asida mahosagi pibamda hanjilakpada khumang choksinba yai khalli makha tarakpa pauda Indiana maitai singbo atonbigi machagum yengba khudakta lepu kuki singi mathakta action loop India lengakna maitai singbo atonbigi machagum yengba khudakta leptuna maitai singi mathakta leptana landarakliba kuki singi mathakta action lobiyu haina uripok apunba lupna phongdokre Manipur Press Club ta Paumi Singa Unaba Amada Loop Asigi General Secretary Samom Dhrubana Haiki Manipur da Thatara Rom Satharakliba Irang Asi Haurakpadadi Kanglup Anigi Irang Oina Miyamna Unarame Adubu Irang Asi Tachinglamaki Prup Anigi Marakta Chathaba Natre Popi Thaba Pamba Drug Lalomba Pamba Forest Ki Lam Manganba Pamba Sin Kuki Narco Terrorist Singa Makoina Satharakliba Thong Sing Asigi Mayokta Lariba Langak Asiga Marakta Chathaba Lani Sin Kuki Narco Terrorist Singna Popi Thanduna Madudagi Panglapa Yamlaba Senpamna Afaba Makagi Kulai Laiduna Maitai Singda Landarakpani Mamang Sahi Lisingani Kulumdogi April Kuntareta Manipurda Hana DGP Su Oiramba Churachandpurgi MLA LM Khautegi area open gym ama Sanganaba Thorang Tawbada Athingba Piduna Mai Thaba Hauki Madugi Matungda Forest Bid Office Mai Thaba Amasung Peace Rally Chatuna Maitai Singda Landaba Haurakibani Thatara Taruklom Chatharakliba Irang Asida Maitai Singdi Ngasi Phawba Araiba Utup Watup Paiduna Makoigi Thawai Amadi Lanthum Ngaknaba Kuki Singna Chatharakliba attack sing adu thengnaduna lakibani handaktasu Koktrukta Kuki militant singna drone bombing attack Chatharakpa amasung rocket launcher sizinaduna attack tawduna nupi ama amasung ahal ama sihankibaga loinana kaya amana aso haban angan khrabani Kuki singna Chatharakliba asigumba tamthiriba thong asi akanba mongda condemn tawi Manipurda Kuki terrorist singna drone amasung rocket sizinaduna chathariba attack asi atopa achoba state singda chatharamba oirabadi India gi leiriba security force sing asina tuminna leiramgadra Manipur asisu India gi saruk ama natrabra India lengak asina Manipur meyambu atombigi machagum yengduna leiriba karigino athubo matamda afaba makagi khulai paiduna maitai singda landariba Kuki narco terrorist singi mathakta action lengakna logodabani unified command chairman asi state khudingmakki state singi adugi chief minister da sinaba ngaktani adubu Manipur gidi unified command gi chairman asi chief minister da sinadre Manipur gi maramda ningthina khangba CM Birenda unified command gi chairman sinabiyu haiki makha taba pawda potchagi mamal control tongnaba honadrabadi khongjang changsilagani Nomada tagai phadana changba potchagi mamal control tongnaba lengakna honadrabadi miyamga loinana akanba khongjang changsinnaba CPI Uripok local council gi miyamna warepna khre local council asigi local secretary 𝗘𝗫-𝗦𝗘𝗥𝗩𝗂𝗓𝗏 thadorokpa chirol amana hai ngarang veteran thiam saratna preside tawduna phamkiba mifam aduda handak Kuki narco terrorist singna drone bombing amasung missile amadi sophisticated oiba khulai sing sizinaduna landarakpada miyoi kaya leihankidaba amasung miyoi kaya amana asok apan nangankibagi thong adubu akanba mongda condemn tawki mifam aduga mari leinana local secretary 𝗘𝗫-𝗦𝗘𝗥𝗩𝗂𝗓 Thatara Taruk Henjilaklaba Irang Asida Party Asina Miyamga Loinana Chathagadaba Thabaksing Logadaba Tawdang Singi Matangda Wafam Kaya Amasu Thamki Uripok local Asina Koliba Mafamdagi Hojiksu Khul Ngakpa Yauna Sokpada Kaya ama yauribani hojik khwaidagi luba isugi manungda nongmada changdraba yadraba pochagi mamal atiya pakna wangkhalakpada lengakna karisu tawba ngamdre
ꯄꯣꯠ ꯆꯩ ꯇꯥꯡꯅ ꯌꯣꯟꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ꯫ ꯀꯩꯊꯦꯜꯗ ꯁꯨꯄꯔꯐꯥꯏꯟ ꯆꯦꯡ ꯐꯪꯗ꯭ꯔꯦ, ꯐꯪꯂꯕꯁꯨ ꯀꯦꯖꯤꯗ ꯂꯨꯄꯥ 50ꯗꯒꯤ ꯇꯥꯗ꯭ꯔꯦ꯫ ꯃꯩꯇꯩ ꯆꯦꯡ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 55 ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯔꯦ꯫ ꯇꯤꯜꯍꯧ ꯀꯦꯖꯤꯗ ꯂꯨꯄꯥ 40, ꯆꯅꯝ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯌꯧꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯃꯃꯜ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯒꯤ ꯆꯥꯡ ꯍꯦꯟ ꯋꯥꯡꯈꯠꯂꯛꯂꯤꯕꯅꯤ꯫ ꯗꯨꯀꯥꯟ ꯀꯌꯥ ꯊꯣꯡ ꯂꯣꯟꯅꯈꯤꯕꯗꯒꯤ ꯃꯗꯨꯗ ꯊꯕꯛ ꯇꯧꯖꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯇꯦꯛꯆꯥꯛ ꯀꯛꯊꯠꯄꯤꯈ꯭ꯔꯦ꯫ ꯁꯥꯏꯀ꯭ꯂꯣꯟ ꯔꯦꯃꯥꯟ ꯑꯃꯁꯨꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯄꯠꯇꯨꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯉꯥꯌꯣꯛ ꯐꯥꯔꯝ ꯀꯌꯥ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕꯗꯒꯤ ꯉꯥꯃꯤ ꯀꯌꯥ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕꯗꯒꯤ ꯂꯧ ꯄꯥꯟꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯀꯌꯥ ꯂꯩꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯋꯥꯔꯦꯞꯅꯈꯤꯕꯅꯤ꯫